ꯄꯥꯎꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯑꯆꯧꯕ ꯂꯥꯏꯅꯤꯡ ꯆꯠꯂꯕꯁꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ MPCCꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ KH ꯗꯦꯕꯕ꯭ꯔꯇꯅ ꯍꯥꯏꯈ꯭ꯔꯦ MLA ama oiba haibasi afaba chana kangon semnabani thika tawnaba nate haina retired IAS RK Nimaina chaikre Citizenship Amendment Act ko yaning naba phongdoktuna awang nongpok state singi mahairoi singna Delhi gi Jantar Mantar da wakat khongjang jangsinkrei Caesar Academy of Nursing gi ahanba BSc Nursing mahairoi singi lamp lighting amadi oath taking ceremony pangthokre Times of Manipur ke Manipuri pau miyeng tabiri ba mayam puna mapum ahanbada Ashapriya na taram nokchere ngasigi maruiba pau sing machakhaina pizare All Manipur Muslim Organization Coordinating Committee amukop na sinduna ngarangdagi konung mamangda laiba City Convention Center da chatharakiba International Maitai Pangal Convention ngasi loisinkhre loisinbagi thoramadu da Chief Minister and Birena thoiba mithung nenoina sarkya ke Convention adu da Bangladesh Assam Tripura da khundaduna laikraba Maitai Pangal singsu sarkya ke Atoiba mithung nen yoiba warol piraduna Chief Minister and Birena asigumba convention asi pangthokpana kanglup furup maru oina Maitai amani Maitai Pangal singi marakta lairiba khenaba kaya adu manghanduna maratapa khunai ama purakpa ngamgani aikoina fana chauba lining lichat kaya chatlabasu miyoiba khunai asibu ikai khumnadrabade madugi kanafam leiroi maram aduna aikoi masel amana amabu ikai khumnaduna nungsi chanana arai leita tanaduna hingminanaba honasi haiki Prime Minister Modi ji na hai isi magi Ayushman Bharat lakh magi line na wala free da pili lakh magi sibo kaino kai di Islam di pibai aro ko Hindu di pibai aro ko hybrid lai ba mayam na loi yo wi le sa koi government na sen because so bi hasil bi ba ngai da sa to ne ko bi yaw do na la yaw do mai de ka do Miyoi service of Maitai Pangal singi detail survey report ke am chun dong lo ba si hana horum ni ai maka sakha ni adegi ngasigi thoramadu gi khudong chaba loduna point taruk yawba recommendation amasu chief minister da pisinke recommendation adu gi matang da paladuna chief minister na hauzik leiriba lainga kasina yumthang nari ba state sing da leiriba Maitai Pangal furup ki Kari karam bayai fatharang sing lokat payabagi haibudu yang singani haibagi thazabasu piki. Adigi ji aine memorials kano gida aina hana sidi urikha machine de lei wese to par hoba kado gose pangan na to gadi anubila bisu why not Maitai Pangal singi oiba those who sacrifice for our country for our state Tonga fazendo no cinema, hamai aina. Do leva que não tá toque vai coisa put pulu de lei do isso. Leva que se coi cinema para ir ao iba e cara iba coisa que do que cai da toque lei. That is my observation. My view. Ano kung siya sana siya. Gong ay ni thabang ni imbiyo. Not person. Ay ni thabang na kari do que siya imbiyo. Maitai Pangal ki software na bada aina kari daro kige aina head saka pa ko aina kari daro kige se OBC department pullo de le mani khailo onde Citizenship Amendment Act ki mayokta Bharat ki miyam haunaru batawdana haurakpa ihawasibo Congress Party na insin bani haina sandokpa si yamna laibak thibani miyam na yadraba ek asi withdraw tawbana hena fagani haina Manipur Pradesh Congress Committee MPCC gi spokesperson KH Debarbatana Fongdokre
Wafam asing asi BT Road ta leiba Congress Bhavan da pangthokpa paugi mifam amada phongdokibani. MPCC के General Secretary Administration amadi spokesperson Hareshwar Goswami yauna party की लुचिंगबा कयासु पाउगे मिफम अदुदा सरक्या खे spokesperson KH Debarbatana makhatana भारत पो हिंदू खक्त की ओइबा लमदम अमा ओइहनबा बीजेपी न होनरिबासी भारत के मियाम न यानिंगदे हाइबसी हौरकलिबा मियाम गी होवसिना मयेक सेंगना ताकले संविधान के आर्टिकल नंबर 14 अमदी 15 दा पिरिबा सिंह खोंगाउनबा सिटीजनशिप अमेंडमेंट एक्ट असिना राजनीति की ओइबा खुदोंगचाबा फंगनबा भारत पु तोखाइना होनरे एक असिगे मायोक्ता भारत के मियामना मसा मसा की अनिंगबा अपामबगी मतुंग इना हौरकपै हौवसिना एक असि पामदे चटनबा यारोय हाइबने मसिदा बीजेपी ने हवसी कांग्रेस पार्टी ने इंसिन बनी हाइना मियामदा लाना संदोकपसी यामना लाइबक थीबने मसिदी मियाम गी हौनी मियामना याद्रबा एक असि विड्रॉ तौबना हेना फगनी हाइखी अदुगी भारत की करेक्टर मांग हिगनी आर्टिकल 14 इक्वालिटी 15 डिस्क्रिमिनेशन अगेंस्ट ऑन ग्राउंड्स ऑफ रिलीजन पुनमा से कंद्रबदी एखोइना खलिबा भारत आइबा लेबाक अदो ओइररोय हाइबदगी एखोइना ngasi mayam no changjelibaneba masi congress party na injaluba nateba magi hak magi wakhan magi judgment magi wisdom da mayam chongthoktana bharat asi mutki bayaroi bharat asi kahen bayaroi na honorable se congress party na injan bani hadra mayam punama pu ikai pibi ba modo khoin hakna laujai condemn tawi aduga tawdana bosu khoina modu tawiganu haina ganatantric oiba hingsa लोइनदबा अहिंसादा नॉन वायलेंस द बेस्ड ऑफ पार्टी मोइना खोइना भारतीय जनता पार्टी मागे लोइनबा पार्टी खुदिमक्ता एलाई पुनमुक्ता खोइना अपील तौरी हाइरिबसे मयाम की इहौनी इहौस की स्पिरिट यंगबिरगा सरकार सिना एक असे विड्रॉ तौबा अदुग मयाम पुनु तंगदु लेतादबा हम लेरेसे कोहनबा होनबा से मसे मखोगी मथौनी हाइना थमजरी General Secretary Administration amadi spokesperson Hareshwar Goswami na state asigi miyamna ILP system chatnare haina harauribasi harauningai oide masina CAA na yaraga changlakpa miyoi sing ngakthokpa ngamgadaba nate Bengal Eastern Frontier Regulation Act lising amaga chanipan humfutara hundoida schedule boundary gi wafam yaude yumthangnariba ILP chanaba state singi miyamna CAA gi mayokta hauribi irang asi kariginu haiba khanthaba matam oide yelhomi kannaba miyamna pamba ILP adudi Bengal Eastern Frontier Regulation Act lising amaga chanipan humfutara humdoi adu nate Manipur People's Bill lising ani taranipan adune state asigi miyamna line leithokpa yaba matam nate party asina akhang ahai kaya tanaduna makhataba kari thaurang lokhotkadage haibadu khanari haiki Manipur People Bill 2018 dadi Manipur People leisina kanano non Manipur People leisina kanano se mayuking define toeba do ngasagi leiriba Bengal Eastern Frontier Regulation 1873 dadi masi define togdi hairak payai rule semakini ai pot hayaba ekta yaugdaba pot ama kamaina rule semdoino so far my knowledge is concerned अखोइना खंगजबा भोक्तदि एकता लैबा पोतु कमाइन तौदना मदु सनगदगे कई तौगदगे हाइब पोतु नेबा रूल न लाइबा सिंगसे ethnic based ki wafam ama lakpasina hena I nai tanabo oina thokane miyam gi mihut MLA ama oiba haibasi afaba chana kanglon semnabani thika tawna banate haina retired IAS RK Nimai phongdokre wafam ase ngasi present political situation of Manipur what shall be done haiba hiramda pangthokpa consultation meeting amada phongdokibani yelhomi thaupai kabol aikai na sindana khumal lampakta leiba youth hostel da pangthokpa nomagi oiba consultation meeting aduda lamdamasi gi akhang hai kyana sarkya ki retired IAS RK Nimaina present political situation of Manipur what shall be done haiba hiramda wangang laduna chahi kayagi puwari leiba lamdamasida kanagumba kharagi ithinna aikoi masel gi marakta fataba wakhalon khalanna bu honari haukiba matam amadasu pamdaba thodok thokiba leikre amata oina leiminariba aikoi maselgi marakta ethnic based pusilakpasi yamna laibak thibani haujik leiriba lengaga sisu collective responsibility udaba lengak amane miyam na thaza thambagi chang hantharakli MLA amagi mathodi lo sembani haiba kaure miyam na pambadi afaba sashan ama leibaduni haiki mamata bazu ri kam kana chathariba orang ni masih bersama yang dekat itu interest lagi X no oigera Y no oigera Z no oigera G no oigera bersama yang kerja interest lagi kali kita ada collective responsibility udara mereka ni
Kriam dengan ada betul pengang dengan apa bagi Minister of Education is high bagi 164 itu your collective responsibility ini ada itu apa tu putra ini ada bagi Manipur ni lagi honorable MLA sila state tahu MLA ni paling important matau di apa yang bersih mana tidak tahu kan dia apa ini tidak tahu apa tu apa yang saya tahu ini dalam jadi ini di mana bagi राजनीति situation is totally irrelevant to the people of Manipur. Manipur के प्रजा में interest लेते तो उम्र पाएगा साउंड पाएगा अपने पैसा कोई नहीं पाती stable होगा आपको बोलेगा चलाएगा नंबर सरकार अधूरी Nongmagi oiba consultation meeting aduda ethnic based autonomous territorial council in Manipur and its impact on lesser tribes or other communities of Manipur haiba hiramda retired IAS W Chandrakumar ethnic based autonomous territorial council in Manipur and its impact on Manipur's administration haiba hiramda ex minister O Joy amadi can the restoration of ILP or reenactment of permit system 1950 Manipur People's Bill ST status or pre-merger political status protect the indigenous people of Manipur haiba hiramdana retired IAS P Dhanakumar na wangangki consultation meeting asi pangthopagi matangda yalhomi thopai gi research and documentation cell gi secretary Tihaisru Hichana Laingak lon amadi khunai rol da tangdu leitaba fibam mama lakpa sina aikoi masel gi marakta wakhalon ama khalak nabagi achobo maram am oirakpa ethnic base ki wafam lakpana yalhomi singda khaibum tarak nabagi maram am oirakpa sidagi kannanaba amadi amata oibagi mari laknaba mifam asi pangthopane mifam asina punmagi warep ama lauduna mari leinaba singda thagani haiki निगाय ओइरबा अखोइगी लेंगाक लोन गी मदि खुनाइ लोन गी फिबम मसिदा येलोमी थोपैना यामना लुमन लौजदुना अखोइ हजिक ओइरिबि फिबम सिदा अखोइ आईएलपी चनरकपगी वाफम लैरि सीए चनरकपगी वाफम अदुगा शेड्यूल ट्राइब की वाफम अदुगा पीपल्स प्रोटेक्शन बिल की अदिगी हारिबा अखोइगी लेंगाक लोन गी खुनाइ लोन गी मायोन अहोंब कया लाकदबा फिबम तांकक असिदा अखोइ कदोमदा खोंग थांगदगे अखोइ करी करी खुसिल थोरांग तौरगांदा अखोइ हानादगी खुकल पांगना अखोइ अपुन थौना अमगा लोइनना पानमिनरखिबा येलो मी फुरुप मयामसे करमना तंग पुनसनबा यागदगे अखोइ तंग चौखल लमजिन सिदा पुनना याउमिनबा यागदगे हाइबगी वाफमदुदा येलो मी थोपैना सिगुम नोमगी ओइबा खननेनबा सि पांथोकसबन Citizenship Amendment Act po yaning the bofom doktona ngasi awang nongpok state singi mahairoi singna New Delhi gi Jantar Mantar da wakat khongdang chang singkre ngasi nungtil pung ama taba matamda Jantar Mantar da masing yamlaba awang nongpok state singi mahairoi sing punki khongsang adu da saruk yakiba Jain University gi Professor Dr. Bimol Akoijamna Citizenship Amendment Act asina awang nongpok state khakta natana Bharat pumbada leiba miyamna karigi dama yaning dribanu haibagi matangda palladuna ek asigi manungda lining lichat ama khakta da yumfam oibagi ichelama cheli haiki Sigi nangi live voice implication में हम लोग पूरा कांड नानक पड़े एक खले अदो नांग तो का है अंदर में हाई रिलेशन तो ले का है तो जब नहीं तो याम नंगक ने बदी सिटी एमएमएन ए असि गी मायोक्ता मणिपुर दा हजिक इरान खर होबा होबा पसिदा मणिपुर दा पालिबा पपेट दे जिमासी गी हेड ऑफ द स्टेट ओइबा चीफ मिनिस्टर बिरेना इरान होरक पनम थनबगिदमा करीमदा हजिक फोर्स यामना डेमोक्रेटिक ओइबा मोंगना पीसफुल ओइबा मोंगना खोंगिन कंसिलिबा सिनन वायलेंस यावदा बिदा छलेबा मतम असिदा माना इरान असिबु नमथबा यादुना आइना था अनि इम्फाल इस्टा सेक्शन 144 लाउथोकपासी मणिपुर सिने सुसना दिल्ली ने हमने स्ट्रांगली कंडेम तौजै एदुगा मणिपुर दा लैबिबा चिनिनाव सिंग देन वर्ल्ड की महम महम खुदिमत लैबिबा मणिपुर के डायस्पोरा सिंग सो वांगांग बिदुना इहौ सिंग असिदा सपोर्ट तौबियु अदुबो Amaramda Masad ki General Secretary Chingkhai Saikhomna Laingakna CRPC ki dara chamaga nifu mari gi makhada athingba thamjinduna miyam gi kholaubu namthanaba honariba thawongasi Masad na kan momong da yaningde Citizenship Amendment Act asi Bharat ki Sangvidhan dagi lokthoktriba fawba khongjang changsing thigani haiki I do believe Northeast is today again Northeast India unite Northeast India unite Northeast India unites today
मोइना नमपुदा पास तौकी तागस अखोई मणिपुर की चीफ मिनिस्टर अमदी अखोई इंडिया गवर्नमेंट से मसा मसा दिखांगुनी तसेना काना सिक बिल्स ना अखोई इंडिजिनस पॉपुलेशन सो लेबसे खंगना खंगना मखोई की पपेट ओरबना मखोई की सपोर्ट ओरना पास तौरे दबु मणिपुर आरपी चलेना को थवल सुंगा हराव दन तौर मैम सिसो अखोई सेना काना से इकाई निगाइनी नॉर्थ ईस्ट की खोंजेल अमे एजेक्ट तौनबैदमक्ता अखोइना सिंजलांगजेबने ओपन इनवाइटेशन नि ऑर्गेनाइजेशन खुदिमक्ता मसिदा ngasiगी सिंजखिबा प्रोटेस्ट नागा की ग्रुप मैम यावरे कुकी की यावरे अतोप मणिपुर की आउटसाइड की ओइदे असम की अरुणाचल की मेघालय की मिजोरम की सिक्किम की लोइने यावरे इवन तजिलर टीम त्रिपुरा की फौबा यावना ngasi स्पीच पिरमे आइसासु यावना स्पीच पिजखिबनी अखोइगी स्पीच पिजखिबनी like people are protesting in the northeast are xenophobic and so on and so forth. So we want to bring in our own voice, which is very complex. There will be disagreements and so on that we will find. However, we want people of the rest of this country to acknowledge. So we thought, and he's from Manipur, so there were a mixed bunch of people coming from different positions, but one where we actually stand together is that we need to get the context of the northeast out. We need to get the narratives of northeast out and come together against this act that is actually threatening. Siza Foundation की यूनिट अमा ओइरिबा Siza Academy of Nursing SAN Langol Management Faculty amasung mahairoi singna sinduna Academy asigi mahairoi kuntrana saba ahanba BSc Nursing batch ki mahairoi singi oiba lamp lighting amasung oath taking ceremony pangthokre. Oath taking ceremony asida chief guest ki warol piraduna Siza Hospital ki chairman Dr. KH Palinna Thamoi Sengbi Mathauna Maring Jelebi Florence Nightingale Gumlebi personality amagi mamangda aikoina wasak loba haibasi laibak fabani Nursing Academy asi mai pakna bo honabada matam khara changkrabasu ngasidi Manipur Nursing Council amasung Indian Nursing Council na recognize torba Nursing Academy mo oire loina na hospital asigi clinical amasung theoretical teaching foundation link na leibana Academy asi tamliba mahiroi singi oinadi laibak fabani haiki yoga haibasidi tasengna yamna kainoni wangaba thami adu phoi yam kana elaborate tawroi but we have to understand that we are connected with the universe. We cannot exist namisi yaudana koi leibe aponte thasi yaudana uwasi yaudana adu haiba mayam sidi loina interlink lo the universe cosmic universe ekoi new ko mari lene habasi masi sanction bade maduki posi khanno namnabali ta cha manunda sengba adu haksang saje tokuda da ko ja chemistry is change tawba aduna mind is enhance tawba Haukiba chahi kuntra rom ising thadana lakiba aduga nauna mathau tawba haururaga amuk lepkiba ningthau khongda leiba pump house number 1 ngasidagi nauna ising thaba hokre ngasi pump house number 1 ising thaba haukiba du da wainam kendra ge mele su oiba Manipur Pollution Control Board ki chairman L Radhakishwar Singh Bisnupur Kendra BJP Election Campaign Committee ki President N Sana Jauba, Social Worker S Jivan Amadi atai official kayasu ising thaba tu desar kya ki. Hiramasiga mari lenana El Radhakishwarna. Haukiba lauro kasida ikang thoktuna lamdamasida pothok marangkai na puthok pangam khidre. Aduna Manipur lengak na alternative cropping tawduna fauna tragasu Hawaii alu atai makhal gi pothok na ba lengak na mathau tabasing miyam na mateng pinanaba semsa aduna leire. Laumi miyam nasu thopirakuna pothok marangkai na puthok na mohona rasi. Ngasi ising thaba horiba pump house number 1 asina LLI Imphal Low Canal amadi Moirang Low Level Canal ani asina low pari listing nipan mukta kanaba pibang amlagani haiki Praja singa thopira kanduda are malopam singa se aikona thatru leiriba dry season gi liber rabi crop ki ikang matam gi thabya ba maru marang singa si magi lopam singa se akoi thabuk su se ba natre hargana karino makoina pangba se financial aid oro karingum makhar pangba darkar lerga so khoi dam tawse ke ba madugi hairiba sarkarna paikhali besida prajana thopiraga praja singna apamba praja singna suba nom besida sarkarna pangchalaga ani se punna chalaga di akoi live chahi 2020 gi akoi gi chathok wat ki bagi awar besidi leroi haidana paugi marthana tima break malomina The Chopstick Buddies, authenticity of China, now at Imphal. The Chopstick Buddies is a corner store in the Brewbags family, recognized for its classic Chinese foods, personalized atmosphere,
excellent service and genial staff members. We offer a range of vegetarian and non-vegetarian foods prepared by expert chefs using fresh and quality ingredients. Please come and visit for the best Chinese cuisines at Imphal, Soibamlikai Jenims Road, Porompat, Imphal East. Or contact us at 8731847066. Yang what? Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksangi salt amadi electrolytes singi awatpa mekhatuna adongi haksangu tagat tikna thamba ngamali. Rebalance habadi electrolytes amadi energy. Chasingi marakta miyam na khangnaraba Gambhiras Valley Strong City Anoba chagi mana singdagi saba asingba amadi mahau leiraba Valley Strong Tea asibu mahau lobi nabagi ngasimak leibiu anoba technique ya sizinaduna semjariba Gambhiras Valley Strong Tea. CTCT asi gram chama chani yankai amadi chamangagi peketa makal kaya thokna fanganjari cha asigi mahau lobina bagidamak ngasimak leibiu Gambhiras Valley Strong CTCT. Break matung na mayamu taram nokchari makata pa pau pizari Manipur dadi mahairoi singna afaba library amagi mahau khangba ngamdri haina Manipur Library Association MALA gi President Kangjam Chawbuna phongdokre Wafamasi Manipur Library Association na Raja Ram Mohan Roy Library Foundation Kolkata ga khusam naduna libraries at Crossroad revamped, innovate and make sustainable highway hiramda Manipur State Archives ta ngarangdagi chatharakiba seminar loisinbagi thoramda phongdokibane seminar loisinbagi thoramatuda Kangjam Chawbuna makha taraduna chawkalakpagi matung ina library gi thaksu internet gi matengna ahongba kaya lakre library gi magun su hengalakli adubo Manipur dadi manually chalaiba system asi fawba mapung fana leitre library gi field dadi awat pana pik thali district singda library leifam thoklabasu amata leite karigumba leiraga su staff matik chana leitabana maram oiraga mapung fana chalaiba ngamde masi yamna laibak thibani haiki अखोई मणिपुर की छात्र छात्री सिंगना अफब लाइब्रेरी की महाउदो मधु खंबंगमदे अदना मधु मियाम द खंगननबा पृथ्वी की अतई द लाइब्रेरी से असुकी मतिक चाखत खरे अहोंग मयाम लाखरे अदुबु मणिपुर ददी अखोई यामना सोथन लेरी हायना अदुगुंबा मधु मियाम द खंगननबगी पांडम द अखोइना ngasiगी नुमिन इनिगी वेबा सेमिनार से मसी पांगथोक जबनी Hauzik FCI Godown ge sinmi khara maram chadana thabak tagi lauthokpagi matangda oirakliba wathok amari leinana lup taramanga gi oiba mifam ama pangthokre lakliba December gi kunipan fawgi manungda sangdaina duna waroishin puraktrabadi maira paibi lup sing yauna khongjang changsilagani haina jackson wa thamlakli hiramasiga mari leinana ngasi Manipur Press Club ta pangthokiba pawgi mifam amada malom tuliyaima makha lekai Progressive Women Welfare Association gi chairman namairakpam chaubina Wathoka sigamari leinana sidri fawba charai henbagi khongjang changsin kiba sinmi khongjang kuntra mathoi jail da leiri khongjang loi kayamu su hauzik leptana khongjang changsili mara paibi lup taramanga na hiramasigi matangda kupna thizellaba matungda ngasi mifam ama pangthoki mifam aduna amato oina lakliba December gi kunipan fawgi manungda FCI amadi mari leinaba authority na waroishin pubirau loinana mara leiba NR Mathai Enterprises pu matik chaba cherak pibiu haiki Nipan Paubada, FCI go down, Sangai Prauda, Hauzik Toliba Simising Wato Ase. Asiga Marilena, FCI Amadi Langakna, Waroisin Namapurokdona, Hanagi Wazrak Lava Simising Ase, Tabak Wehalu, Sangan Bio, Amadi, Maral Lady Hariba, NR Mathai Enterprise Bu, Matik Zaba Serak Bigadabani, Asumaran Tidopia Harga, Hariba Matamasi Paubada Authority na. Tabak wena onthokpiro karigumba matam asi phaugi manungda praja miyamda tabak wena onthoktraba amadi makhoigi oiba wahai ama phau tholoktaba targadi ngasi punkhiba maira paibi lupsing su yauduna khongjang kaya ama changsilagani haina ngasigi apunma mifamna aikhoina amattoina yanakhe CPI Manipur State Council ge State Secretary L Sotin Kumar bu police na amukhanna fazin kiba amade Party asigi thaupu sing fan anaba police na koiti thibagi thawongbu CPI Manipur State Council na akan mumong do yaning do phongdorakle ngasi rawa na pangthokiba pawgi mifam amada CPI gi National Executive Member Dr. M Narana lainga ki thawong asi yaning de
Tha asigi taramapan Bharat Pumbada CPI amasung Left Front Party na Citizenship Amendment Act ki mayokta changsin ki ba khongjang gi saruku moina state asida su khongjang changsin ki Maduda hingsa gi oiba thabak chathaki ba legide Lainga ki thawong asigi mayokta wafam khara fongdok lubagi damak Atamnana laman kumbagi mawongda CPI Manipur State Council gi Secretary L. Sotin Kumar bo fazin ba Court-agi bail da thadok laglaba fawbuda amukhana fazin ki bagi thawong ase supnan sasan gi thawong ni haiba yauna wafam kaya fongdoki magi secretary oina mai mathok tokjabada magi thabak kutok da wangang da peli pendi habadudi lanai oina chumthongna rasu yai leipak asigi interest da prajagi interest da tonari bangaktani with all sincerity kanan hena pukchel sengna kathok bagaloina narainti tawbuge dusu itihas na sakhi oije hobsunu tangdu leita daba mayam gi manungda ILP chanari habadagi khartang ingdagi ba pot asida kari tawsige kadai da miyam penda basi solution purakadagi haibadumda miyeng changbiu Nakalamaromda CPI Manipur State Council gi State Secretary L. Sotin Kumar bo amukhanna police na fazin kiba thawongbo All Manipur Nupi Marup All India Students Federation Manipur State Council AITUC Manipur State Committee amadi RPIA Manipur State Committee na akan mamongda yaning da bafungdorakli amadi fazin kiba L. Sotin Kumar bo thubada thadorakadabani haina dabi darakli Tasigi Mapanda Women Commission ki oina khankiba member ahum adu paliba leingak na khudakta revoke tawduna Maitei Pangal laktagi imminent oiba women member ama yawhangadabani Manipur State Commission for Women ge chahi ahum gi term punaba thaumi khanbada Maitei Pangal laktagi miyoi amata khalaktaba haibasi apikpa minority singi hak khongoinabani haina ngasi Imphal East hata da leiba Manipur Muslim Welfare Organization gi mayai loisangda women wing gi thaumi singa paumi singa unaba amada Convener MK Sophie na fongdokre mahakna makha taraduna haukiba term singdadi minority oriba Maitei Pangal singi maraktagi member yaurame adubu handaki term asida yauraktaba haibasi yamna laibak thibani BJP lengakna Islam lining gi nupi oibi singbu hanthaba minyeng da yengle haiba takpani haiba yauna wafam kaya fongdokhe asina Manipur State Women Commission gi chahi ahum gi tam gi damakta member sing appoint tawduna Maitei Pangal laktagi women member yaholagtaba si MMWO Women Swing na kandim tawi haiba commission asida mamangda adumak Maitei Pangal member ama appoint tawduna laki adubu hanagi matam loiduna anauba chahi ahumgi termgi member sing appoint tawbada Maitei Pangal laktagi mihut ama yaholagtaba asi Maitei Pangal nupi singi right violent tawbani haina MMWO Women Swing na lawi Tasigi Kunda District Forest Officer DFO Thawal Debala Leifrakpam gi meeting makada Range Forest Office Kakching amadi Unique Wildlife Conservation Committee Manipurna Khoidum Patta akhanana chathakiba drive ta ucheka kona na fakiba uchek lang thak pamiyoi ani ngarang jail thazin kre makhoi ani dagi kalhoba uchek ngasi tek takaidana safagada mafam yengduna thadokre Wildlife Conservation Act ki matung ina ucheka kona na farba jail da thazin kraba ucheng lang thak pamiyoi ani adudi Salam Jayanta apokpa Salam Manihar amadi Laimapopam Mangal apokpa Laimapopam Dinan Kawe Makoy animak sekmizing kunaw dagini haidi Makoy ani dagi kalhoba uchek ngasi Aro Kakching Ningombam Iboyay na luchingba Thaubalgi Honorary Wildlife Warden W Ramchandra amadi BO Yairipok M Biren yauba akhanaba team amana tekta kaidana thadoke Hiramasiga mari lenana RO Iboyay na ngasi thadok liba uchek makhala si tufted duck khaina khangnaba uchek makhala dune uchek asi chahi anirom Manipur lakpa urudrabane handakta naunga amuk lakpa uchek ne uchek makhala si wildlife schedule 4 da chanba tangba makhal gi uchek amane asigumba tangba makhal gi uchek sing asibu kanduna ngak senduna thamba haibase forest department khakta natana miyam gi su achauba thodang lei maram asina lamlaki sa uchek amadi migratory bird sing asibu fabigano Kanagumana Faram Batingnarbadi Wildlife Conservation Act ki matungina Chairak Fangani haiki Wildlife Conservation Act ki makada 1972 ki makada phari mi ani do jail da thajangre sajawa jail da laikre adu ngasi ekoina usigisu tekta kaidina thambiraga magi habitation chana ba jaga da haduk sare aduna kana gumana lamlaki sauche sing sumai tor migratory bird sing phabase yadi aduga makoina jail da lebi tarib dasadu mak
सोइना तारो हाइनिंग लेते हाइना आइना मियामदा प्रजा सिंदा अपील तौजरी हंदक मरक तोइना इम्फाल की मफम कयादा बोम लंगसिनबा अमदी पोखाई हनबगी थौदो कया तत्तना थोकलिबा सिगी येंगलगा लो एंड ऑर्डर ngakna thamnabagidama police department na lokalakpa cheksin thorangi saruka moina ngasisu Imphal West Commando Bazar Unit na city police station ki manung chanba Kasturi Thong ngari gali amadi Bora gali amadi Naga Nalagi akoiba mafam singda park sana thiba humbagi thabak chathakre Imphal West ki additional SP operation Amarjit Lamabam gi meeting makhada Imphal West Commando na nungthil pung 3 yankhai dagi pung 3 minute makai fawba chathakiba operation aduda punna miyoi chaniga yankhairom masa masagi saktak che puthokanduna masak khangtokpagi thabak chathaki maduda masagi saktak che yaudaba miyoi nipan lakhotuna city police station da sinaki Christian lining chatpa singi khwaidagi chawba Christmas kumhaina lakpada maru oina lining asipu chatpa lamdam asigi miyamda hanagi Manipur sarkar gi deputy CM oiramba gai khangamna harauta yamba phongdokpaga iroinana yaifa paujal pirakle warol asina makha taraduna पापना थलबा माले मसिदा अवाना तारबस गे मरुप ओइना अमसोंग असोनाना सिंगी खोंगलोय ओइना पाप चेलबा मियोइबगी पुंसिबु अचुंबा लंबीदा लमसिंग बिरंबा थौजाल हैबा ngakpi हैबा अचान मिरान नाइदबा ईश्वर की मचा प्रभु जीशुना मालेमदा मियोइबो ओइना पोखे कुमई असिना लाकपदा धर्म जात की खेनबा थमदना कुमई असिना अइखोय अमत ओइबगी वाखलोन अमा सेमगतपा ngamba ओइरसनु हाइना वारोल असिना मखातारी Nakalamoromda MPCC की स्टेट प्रेसिडेंट M Okendro nasu Christmas kumhaina lakpada lamdamasigi miyamda yaifa paujal pirakli Lakadoriba baiwai amadi New Year gi mangoinana miyoi lising kayagi ising season afam oiriba kakching fauduna cheliba sekmai turelbu lunana thamsi miyamna chakcha haijanaba laklaga turelasigi khongnungda amot akai mapungoina plastic ki polam sing chaithokpiganu haina ngasi turelasigi miyam punba yaba mafam singda Joint Non-Government Voluntary Organization JNGVO amadi All Kakching Students Union AKSU Kakching gi thomi singna Kakching Municipal Council ga khusamnaduna poster campaign ama chathakre Palel ithai maru damdagi hauduna chatharakliba ngasigi poster campaign aduda tongan ba mafam kayada chak chanaduna leiramba mahairoi sing amadi lanai miyoi singbu wakhal taminabuga loinana mafam aduda chairamba plastic amadi atai amor akai sing sengdokminaki Ngasigi poster campaign aduga mari leinana JNGVO ge advisor P Somendrona Kakching Sekmai Turelasi Kakching khakta natana kairak wawagai gi miyamna mapal tangduna hinglibani Turelasi bu lunana thamba haibasi campaign asigi lunana thamnabagi dama campaign asi pangthopani masida miyamna su mateng pangbiduna Kakching manung khaktamak lunana thambagi mahutta aikoi gi hingnabagi macha kamoiba Turelasi busu lunana thamnaba honaminasi haiki Paugi Martana Tim break among luxury. Madeline Ambulance Service Manipurna Pung Kunmari Chupna Miam gi Seba Taugzari Ambulance Service Asina Miam the Pizariba Servicing the Yumdagi Hospital da Pukhatpa Hospital dagi Yumda Puthaba Hospital Amadagi Hospital Amada Puba Yum Thang Nariba State Sing the Anaba Sing Puba Amadi Loba Luinana India gi Mafang Kudimakta Chatpa Yaraba Air Ambulance ki Service Asina Chingmani Masida natana lambigi accidenta lemna hospital da pukhatuna miyamgi mateng pangjari adom sunga simak save taushin biu aikhui contact number 9205987988 natraga play store sangbiduna Madeline F download tobiu Good afternoon ma'am. Hi. Wedding sets karayenge. Sure ma'am. Sigi sets anu yorokuni ma'am. Imbiu. Sisam fazadro. Sisam fazadro che. Yam agents ui. Mobile furniture na wedding season asigi oina discount up to 30% ki khudong chao pijari. Hai du disi torsia. Bhaiya che seri torsi. Sei se booking toksin jar. Breaking matung na makataba pau pizari Damdulong khulna khundaduna leirakiba chahi humfu surakpaga mari lenena numit nini chupna chatharakiba Diamond Jubilee gi thoram loisinkhre Diamond Jubilee Celebration Committee na sinduna pangthokiba thoram adu Wangkhai gi MLA Okram Henry na flag gi hoisting tawduna loisinki tamge CSO sing kaya yong na pangthokiba loisinbagi thoram adu da nat ki oiba jagoi isai kaya amasutki
ꯊꯛꯂꯤꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯐꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯗꯣ ꯃꯤ ꯃꯔꯤꯅ ꯄꯥꯏꯕꯤꯒꯅꯤ ꯗꯥꯏꯃꯟ ꯖꯨꯕ꯭ꯂꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯕ ꯄꯤꯄꯜꯁ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ PULF ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯆꯍꯤ 2008 ꯑꯥꯔꯃꯤ ꯆꯤꯐ ꯑꯣꯏꯔꯝꯕ PULF ꯀꯤ ꯖꯨꯕꯔ ꯑꯦꯂꯤꯌꯁ ꯃꯨꯁꯇꯥꯀꯤꯝ ꯑꯕꯥꯕꯥꯀꯥꯔ ꯁꯤꯗꯤꯛ ꯑꯁꯦꯛ इलाही लास्कर हाइरिबा लुचिंगबासी PWG KCP लमयानबा खुमनगा पुन्ना चटमिनरे हाइना आइना थिंख्रबा लालहौलुप KCP पीपल्स वार ग्रुप के PRO चिंखैंगानबना थादोरपा चेरोल अमना हाइरक्ले चेरोल असिना मखा तारिबदे कांगलाइपाग असिदा चौमिनबा ई मरी मैतै पांगल ओइरिबा जुवर्ना ngasi apunbagi wakhal taminaduna laurapa firepu chatminariba KCP poirai KCP MC KCP tamnganba KCP LK apunba PWG KCP na ikai khumnaba utuna General Headquarters ta harautyamna pangthokibaga loinana Kanglaipak Manipur da manaba khunai ama puraknaba achaubu thaudang lominanaba apunba oina warep laukre hairi Miyamna jati gi mapa hainariba Mahatma Gandhi asi miyoi mapokta laipok amani ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯁꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕꯁꯤꯡ ꯈꯪꯂꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯒꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯥꯎꯈꯠꯄꯗ ꯂꯝꯕꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯅꯤꯍꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ 150 ꯁꯨꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯤꯌꯥꯝꯕ ꯅꯤꯡꯁꯤꯡ ꯁꯪꯂꯦꯟ ꯐꯤꯜꯗ आउटरीच वीडियो FOB इम्फालना सिंदुना नुमित हुमनी चुपना चथगदौबा फोटो एग्जिबिशन हौदोकपगी थौरमदा थोइबा मिथुंलेंगे वारोलदा महात्मा मखा तारदुना Mahatma Gandhi India da Hindu Muslim tokhai tanaduna thokiba irang sing sangtainana ba amadi India gi independence fangnana bokhona kiba malemda tangma miyoi ni haina su sing thaki ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯈꯜꯂꯕ ꯑꯗꯨꯒ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯕ ꯊꯣꯛꯑꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯨꯅ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯇꯨꯅ ꯕ꯭ꯔꯤꯇꯦꯟꯗ ꯃꯍꯥꯛꯀꯤ ꯂꯣꯒꯤ Thauramadu da sargyakiba Bisnupurgi SDPO Lakshmi Devi Thingbaijamna Mahatma Gandhi na pamlamba miyoibana miyoibabu nungsiba haiba dharma si tung ilabadi ingna chikna leiba malema mo oigani Mahakna pamlamba wakhalonda paikhatpa thaurang singi matangda miyam khangminaraba amadi kanaba lauragadi lengakna paikhatpa thaurang singsu mapung fana mai pakpo oigani haiki Kanglup naiba wafam fongdoktuna nungsi chanana leiriba Jiribam district asibu thugaina bo hona biganu haina ajuka gi president maipak sana mangangna paugi mifam amada fongdokre Jiribam gi Babuparada leiba All Jiribam United Club Association ajuka gi office ta pangthokiba paugi mifam amada ajuka gi president mutum maipak sana mangangna makataraduna silchora fongba pauchi amada tha sigi kunda All Bengali Youths and Students Organization na Chief Electoral Officer na Jiribam District asida chahi asigi manungda Jibam constituency asigi Bengali voter listing ama enrollment gi application pisinbada Maudra yankai application maram amata pidana reject tawrakle haibagi matangda New Delhi da leiba Chief Electoral Commissioner Sunil Arora da kakthakkiba voter sing asi yauhannaba step lokhatpiyu haina memorandum ama pisinki haina fonglakle Masina maram oidana Jiribam District asida leiba Bengali singi constitutional amadi fundamental right namtharaga thamle amadi opi naibire haibadu takle maramaduna Sunil Arora na numit 15 nigi manungda response piratragade All Bengali Youths and Students Organization ABYS ona makhal makha kya gi khongjang changsilagani haiba yauna warol asisu fongdoki amadi organization asige Manipur State Committee gi executive member Ahmad Ali na haikiba voter list asida yaudriba Bengali singda awaba kaya mayok nagani maram aduna Hiram asida mari lenaba authority na yengsinbiyo matter asigi matangda Manipuri Election Commission amadi Chief Electoral Officer da wakalabasu karimata tabidre haiba warolsu pauchi asida yauki adubu kanagumba miwai ama voter list ta chanba yadaba haibasi authority na biba criteria da yauba documents sing sudrabadi Bengali khakta nate atopa community kaya dasu reject torokpa ngaktani hariba organization asina akhanana community ama khakta da Based tawduna voter list ta yauhandre haiduna national media da fonglaktuna national issue ohenna bokhonariba sipende chahi kayadagi tongan ba kanglup singi marakta nungsi chanana leihannaba
Azukana Choba Togdang Loduna, Leraklibasida, India Gishu Tongan Tonganba issue kaya Sigi Marak Asida, Kanglup ki Irang Tokpayaba issue Sagan Nabohonari Basi, Yaning de Haiki. Haukiba December ki tang kunmai thoda Manipur Peace and Integrity Council gi meeting makhada chingamasung tam ani gi marakta hena chetpa nungsimari purakna bagi pandamda peaceful coexistence haina mingthonba thauramama kasom khunauda pangthokre haina council asina thadorpa cherola mana hairi cherola sina makha taraduna nomin asimakta kasom khunaugi khulgi ningthauda Christmas kum haina lakpada khohi haina ba machine cheng bag ama plastic dambur amade Ising tanki ama kudolpor oina council asigi president NB Mol Maitena Kusinake. Loinana Integrated Rural Development and Educational Organization IRDEO Wangbalga Kusam Naduna DDU GKY Gimakada awareness program amusupang toke. Kasom kuna wasi kasom kulendegi kilometer mangarom changsilaga tangkul ichilenaw singna kundaba kulamani. Kulasida nong hek ngalakpaga praja singna Kilometer ama hena khong na chatuna nongmoda changdraba yadraba ising honduna wana punsi leli hiramasigi matangda mari leinaba lenga ki line department PH idina thuba matamda midyang changbiyu haina pukning jingsilakle loinana Merry Christmas listing ani taramapan na lakpada mapi council gi maikai ing tappa chinglemba nungsi chanaba lamdamamo oiminarasi haina cherola sinasu yaifu pauzil pirakle Rotary Club of Imphal amasung Babina Diagnostic Imphal anina kusam naduna Imphal West Mongsangai telaiba BB Mental Development Home da nomagi oiba lemna laing bagi thoramama pangthokre lemna laing bagi thoramatu da sarukyakiba Rotary Club of Imphal gi Dr. Dizel na hai chahi kudingi Rotary Club of Imphal na lepalaitana chahi chupa tongan ba thabak thoram sing paikhatle sigi saruka moina December tha si disease prevention month haina anaba kaya ngakthok janaba paikhatpagi thabak thoram gi saruka moina Nasigi Tauramasi Pangtopani. Nakalamaromda Rotary Club of Imphal na BB Development Home Asida. Haukibachahi lisingani taramangadagi embroidery machine sing lem na piduna. Pi sabagi tauram kayama supaikat kiba lekre haigi. Nakalamaromda Home Asigi Headmistress Takelambam Anita Devina. Ngasi Rotary Club of Imphal na laktuna lem na ana layengi tauram pangtopiba siya dukimatik harawa fawe. Adubu nungaizada bawafam amadi paliba leingakna oja singi tolop asi center de piba adudagi tangkhai hena taraga piba sigi matangda midyeng changhaningi amadi mimanadraba angang singasi tongan balamda national gi thakta mana fanglaklaba leikhrabasu ngasi fawa singtha nabidana leirakli haiba yauna wafum kaya fungdoki Youth Development Association Waiton Maning Lekai na siduna ngasi lekai asigi community hall da free medical camp ama pangthokre Thamoi gi leina khangdokpa hypertension, diabetes, kidney, thyroid amadi mit ki anaba sing lemna layeng ki ba camp aduda hidak su lemna pi ki ba loinana miyoi chamaga kullom layeng ki camp adugo mari leinana Ras Medicity gi heart surgeon Dr. Ketrimayum Kalana laita laira bada maram oiraga hospital chatuna layeng bangamdaba kaya ngasigi camp asina layeng thokpa gi khudong chaba piri ngasigi camp asida ECG, blood sugar Urine amadi thyroid function kaya lemna suto handuna miyamda kudong chaba kaya piri haiki. Paugi marathana te me break amaga muklok sari. Pakhong ama chalake. Chalune. Chahi amagi plan tauge haradi. Phau pambi thabiyo. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School da adum changnai na coaching tohanba. Mama mapaga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. SV Gadwell School, Hotel Thangzam Kuro, Imphal East Pangai Road presents Run Gadwell Run, a cross-country road with the theme Believe in Yourself on Sunday the 15th of December 2019. Why we run? Mind cleaning, time for ourselves, time with friends, teaches us to keep moving forward. Lastly, to believe that you can achieve what you have dreamed of. Break matung da hosing mo makata pa pizare
Manipuri Sahitya Parishad Thobal District Masaloishang Wangzingi Taranipan Suba Chahi gi mifam ngasi lamding da leiba Royal Academy gi sanglenda pangthokpaga loinana tongan ba aiba ni gi lairik phongkhre ngasi gi thoramadu da Manipuri Sahitya Parishad Imphal gi General Secretary Ilangbam Priyobarta Manipuri Sahitya Parishad Thobal District Masaloishang gi President Moirangthem Rajendra amade Khorirol Sandoklup Wangzingi President Tongbram Babulalna athoiba lengbirakpa singoina sarukya ki Manipuri Sahitya Parishad Thobal District Masaloishang gi chahi gi oiba warol thamba chahi gi chefong khori ihul phongbaga loinana aiba ani na lairik ani phongbana thoramadu gi mapung oiba saktam oike ngasi phongkiba lairik sing adudi kakching tabam Syam Sundar gi saireng lairik langla tatkraba telanga amasung laishram shyamo gi wari macha gi lairik komon sina lakpasida haibasini Hairok Block Congress Committee na sinduna Youth for Change haiba hiramda khananai bama ngasi Hairok Part 2 Laimayum Community Hall da pangthokre thoramadu da sarugyakiba Hairok Block Congress Committee gi President Thokchom Ranjanna khunayama chaukat maikai da purakpada naha singna lauriba thogdang kaya asi ningsingladuna aikoi isa su ahongbada yausindrabadi karigumba hiram amatada ahongba purakpangamloi afaba maikai da naha singda ahongba purakna bokhnagadabani Lamdamasida Lariba Youth Singi Yaifanaba, Makoina Tungda, Masamarom Dom Lepchabangamba, Mioi Amamum Ohenaba, Aikoi Puna, Tatokta Sintanaba Matoktai Haiki. Lamdamasigi Kanalizatra Sing, Tola Taraba Sing Amadi, Sotaraba Singi Damak Taubangamba, Tabak Toram Sing Tawani Haina, UDC Wabagai Kendrigi Convener, Riazuddin Aribam Fundukre. Wafamasi United Youth Development Committee, Wabagai Assembly Constituency na Sinduna Miyam Dahum Suba Tanka ki Tingbang Polam Yenthokpa ki Thoram da Fongdokibade Thoram Masika Mari Lainana Nomagi Oiba Volleyball Exhibition Match Amasu Santil Village ki Playground da Pangthoki MD Riazuddin Aribam Namakataraduna UDCSC Wabagai Kendra Sida Lairiba Chakhutpa Pamba Wakhal Manaba Tola Taraba Ana Awa Ana Taraba Singda Tingbang Piningba Kangbu Kharana Punsilaga Sembani Committee asigi ama tangairaba pandamdi Wabagai Kendra khakta natana Manipurda ahongba ma purakpane maram asina miyam nasu committee asida sahajok pibiyu haiki amaromda sana khonabana Manipurbu malem asida masak taklibane adubu Wabagai Kendra da sana khonabagi lampak amata leitaba si yamna laibak thibane maram asimakna committee asina pangthokpa thauram singda sana khonabagi exhibition messing hapchinduna Kendra asigi miyamda sana khonabada puning chingsilibane haiki Marup Pauche ki ahanba editor oiramba Mayengbam Nilamani Singhada Nithau Khongjam Chandrahas Ningsing Mana piduna ikai kumnakre Manipur Sahitya Parishad Tripurana chahi gi piba manasing ngasi lauthoki ngasi nungthil Agartala da pangthokiba thoramadu da Agartala Municipal Corporation gi Mayor Dr. Prafulajit Sahitya Academy New Delhi Manipur Language ki convener N Kiran Kumar Kakboro Kavi Chandra Kakamura Singh Parishad ki President RK Jitendrajit Singh Sarukya ki Thoramadu da Laihau Tembi Ningsing Mana Surendrajit Sizab Bidhu Ningsing Mana L Babudan Ningsing Mana na chingba yenthoki masigi mamangda Kaithelakpam Chandra Kumar gi punsi amasung Sahitya gi mathakta symposium amasu pangthoki ngasi Moirangkampu Forest Geta Mirol Tadana Leiba chahi nifulom suraba Konthaujam Premchandra amade Mahakya Popi Konthaujam Yaimagi imungda Kanglaipak News Tengbang Lukna Chana Thaknaba Polam Firolama di Selgi Mating Pangkre Fibam Yam Chadana Leriba Imung Asibu Manipur Government amade Tongan ba organization singna Mating Pangbiyu haina so appeal Torokle Nakalamaromda KNTL gi member singna Manipurda Mayai Kaba Chinjak Thingbagi Khongjangda Mangjil Thariba Lamding Educated Welfare Association Lewabu Makhoina Tauriba Thabak Singbo Puning Thawatpa Oina Kudol Pot Sing Piki amade Matam Pumbada Mai Papo Oirasanu Haina Iswargi Mafam da Thauniki Laimarol Khorjaikol Laikol na Sinduna ngasi All Assembly Road ta Laiba Manipur Hindi Parishata IEB ani gi lairik phongkre phongkraba lairik sing adudi IEB Mutum Ramani gi Sairing lairik Lichil gi Inafi amasung IEB Nepram Mayagi Wari lairik macha Musilaklaba Laini Tolenkul Development Club TDC Lilong Tolenkunna Sinduna ngasi Bosem amasung Kosem na Lauba
Class 10 amasung 12 ki parikya da mark wangna fangduna mai paklakraba club asina konbada leiba lairik faba mahairoi singda achamba khudul piduna puning thagatkhre. Lilong Tolen Khunda pangthokiba thauramadu da sarugyakiba Lilong Municipal Council Ward number 2 ki councillor MD Sahid Ahmad nam Chaukhatpa tangdu laitaba lamdamama oihenbada tungi yumbirel oirakadawriba mahiroi singi thaudang yamna chawi. Chaukhatpagi mangal purakpa ngambagi amata ngairaba lambidi mahi khaktani. Maramasina mahiroi singi mahaida pukning changsin bahaibasi yamna tangai fadaba oiri. Makoibu matamgi mayai kaba chinjaktagi lapna thamduna hakchang fana thambasu mathautai haiki. Ngarangdagi hauduna iboyaima sumang lela sanglenda chathariba sumang lela ningtham kumhai lising ani taramapangi ngasi nini chenba numita Naharol Khongthang Artists Association gi lilaroi singna sanaba aronba misna haina mingthonba sumang lela ngasi miyamda khudol tamkhre hawaibam budina lamjing lamtakpa lila asiga ibana Ranjit Ayekpamni Heli amadi Sonia gi mari suba khudol oina kumja lising ani kungi January 19 da pangthokadauba Miss Manipur lising ani 18 gi auditioned ngasi participant kun na saruk yaduna chingmairong da leiba classic grande da pangthokre state level Miss Manipur committee gi meeting makhada where extraordinary is created haibe hiram da pangthokadoriba Miss Manipur lising ani 18 gi audition ka mari leina committee asigi director Heli Leithangbamna ngasi pangthokliba audition asida khallabasing mathang chahi gi January 5 dagi hauduna taramari fawba khanaba training program ama pigani lamdam asida leiba district singda koina chatuna mamangda tawkhidriba mongda training pangthokani amaromda ngasi fawba lenga ki maikai digi kariguma mateng ama fawba panglakpa leitri Miss Manipur lising ani 18 gi winner da lupa lakh ama first runners up ta lupa lising marifu aduga second runners up ta lupa lising humfu oibaga loinana tongan tongan ba subtitle kaya su yawgani haiki ngasibuda ko support kem dawjaraktri taw biraktri aduduga akhoi laiba gam phaba haitare handak sahisina amoram da haita di akhoi lamjingba group of companies haigadra moina akhoi je pra moina exclusively powered by lamjingba na dum akhoi na moina fully support taw bibane akhoi je sumain taw dana akhoi je just private firm private company and chahi khuding ina maina mayamna private Famayam individuals mayam support nung siraga ngasibu sahi mari subane laksari akhoi alaiba nupi macha singse sisida akhoi na kitang grooming session macha ma pijaraga sisida khwaidegi matik chaba candidate haitare aduma choose tawbagi akhoi na tawjabane hanadagi akhoi na extraordinary is created haina akhoi gi motto ma thamjara kanda sigi Miss Manipur se this is the 4th edition chamari sahi mari raksuba sida hanagum amuka su hena hanadagi hapchen bayaba adagi lokthok bayaba phajaba thiba yengna kanda hantakisna 4th edition ne hajane Pauge merthana te break amaga muklok Takshila Institute admission open. Courses on offer. Takshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Takshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Takshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry! If your dream is to become a doctor or an engineer, what are you waiting for? For more details, please contact Takshila Imphal branch at Takshila Heights, Thamaiban DM College Road, Imphal. Scan the QR code for online. Sengdok Saba Aihak Tongbram Rokisan Singh, son of Tiratan Singh, Thamaiban Hizam Lekai Dalaiba Aihakna, Lamjingba Group Kamari Amatalena Company Giming Season Aduna, Toksom Pretty Kobi, Laifamna, Kongba Kitri Lekai Dalaiba Mongondagi. Lamjingba Group ta thabak tawba saduna thabak hapi gani haina paisa lokthoklu lona yadaba offer letter sarga director gi signature saduna pirubagi damak company amadi lona yadaba thabak tawrubagi damak aihak Lamjingba Group ki mafam da sengdoksari amadi masigi matang da company na lokhalakpa action khudimak isana yazare haina sahi tawjari
Adom gi gari edu mangkhini haibagi hojikti mi painingai oidre. Subnatagi lupa lising ani chamwa piba Vedlock hairiba vehicle anti-theft lock asina irai laina ngakthok pangamle. Device installation su free oijagani. Ngasimang lengsin biro Kulhu Techno Solution Friends Colony Mantri Pukri Imphal. Buy online at kulhu.com. Phone number 7005117881 natraga 9615227146. Sunday open. Timing 7 a.m. to 4 p.m. Breaking matungda makadaba pauda Imalay Sem Inat Loisange Chingu Yakai Rol Koba Maitei video album ama Imphal Est Laiba Nongpok Chingu Thong the Phongkre album asi Siroi Lele Kombirai Sangai Polo na Chingwa Tanglaba Polam Singasi Haptuna Haurofam Oiriba Manipurasi Malem Gimiamda Saktak Nabagi Pandamda Phongbani Haina album asi ki director Okena Makcham na Phongdoke Miyamna Wangkai Panthau Haina Khangnaba Laipa Luwangi Mayekta Arbin Soibam na Sakpai Saini Biju Khaba Ready Niki na Chingbana album asida saktam langli Hauzika Moksan bagi pau phongbigani Loktak Brigade ki meeting makada Kangwai Battalion na sinduna Run for Peace Saiba Wakalonda mini marathon lisingani taramapan ngasi Sendrada pangthokre Lamjeladu humfutara humdoi suba Mountain Division gi Brigadier Sanjeev Kumar na lamthaki Manipur gi tungan mamafam singdagi lamjeloi lising amarom na saruk yaduna Lamjeladu kilometer taramathoi amasung kilometer mangada nupa amadi nupi ani thokna khaidoktuna open category da lamjel tanaki Makok mathang taraba singda mathang sikna sel gi oina lupa lising tara lising manga lising ahum citation amadi medal sing piduna lamjeloi singi puning thawat ke Tawramaduga mari lenana Sanjeev Kumar na army amasung miyam ani gi marakta hen naksinanaba mari thamnaba hotnabaga loinana Manipur amadi lokta ke saktam ngaknabagi wakalonda mini marathon asi pangthokpani haiki All India Football Federation asinduna November 13 dagi hoduna chatarakiba Hero I League lising ani taramapangi ngasi kunmari suba amadi Trau FC gi oina hanba home match ta Trau FC amadi Real Kashmir FC Panjin ani chanaduna draw chatkre ngasi phone kiba pauche singda kari maru hoibu pawya kibagi habidu me ampuna khaminasi Kanglaipak ki maira LLI na low pari lising ni panda double cropping amadi ningthamai marong sing thanaba ising pi gadauri Radha Kishore Laingak asidagi minister mari lokthoknaba wa tana runaba chief minister Delhi chatlaba yai Maitei pangal singi yaifanaba paikhatpa yaba thabak sing paikhatkani chief minister Kumbikhuga Turel Sengdokre CPI State Council gi Sotin Kumar Police na fajin khiba laingang dictatorship chathavani nara Lem lighting and or taking it from pangthokre Kangla Pau Leb party sing na kaukhiba ban lanai gi oina sarkar asida amadi chief minister da kaukhiba natte leibak kannaba kaukhiba protest ni nara Nagaland Congress na Citizenship Amendment Act sigi mayokta protest taukre UP da sikhiba CAA gi protest agni pansukre India support CAA haiba rally chatkre Pandam International Mitai Pangal Convention Micham miyamda hu kambagi thabak toglasi chief minister BJP na Congress ta moral sirabasu miyamgi ihodi loisingadaba natte MPCC one day consultation meeting lamdam masigi yelawmi sing kannaba hotnasi Ruhichan democracy chatlabadi pendaba amadi sotharba singi kholaw tagadabani M Nara Nauriba Dr. Singha HIVS na naraba miyoy sing ningthina layenganaba hotnabada conference asi tangai fade Narendra Manaba Chokri makhong nomlabadi Delhi natana kannaba upai leite Chief Minister Delhi da paisinduna Minister Mari Lokthok Loksingi laikhai taragani Wangoi Municipal Council gi Housing for All scheme kakhong chaire Loktak Brigade na mini marathon pangthokre uche kaya manung kanba ngamkre Loisada maroi pa mu kanna
अचौबा लाइनिंग चलबसु मियोइबा खुनाइबु इकाई खुनबा ngamdrabadi madugi kanafam leiroi haina Chief Minister and Biren Fongokre Miyamna yadraba Citizenship Amendment Act asi withdraw tawbana hena fagani haina MPCC ge spokesperson KH Devabratan haikre MLA ama oiba haibasi afaba chana kanglon semnabani thika tawnuba natte haina retired IAS RK ni maina chaikre Citizenship Amendment Act puyaning bafongdoktuna awang numpok state singi mahiroi singna Delhi gi Jantar Mantar da wakat khongjang taksingkre CZ Academy of Nursing Yahanba BSc Nursing Mahiroi Singi Lem Lighting Amadi Oath Taking Ceremony Pangkakre Ngasigi wenadi matang asida Manipuri Paulo Shinjare Paumiyeng tabiri ba mayam punamakpo Ashapriya namu kana khurumjare